I chemistry ki light to bu padai chat ki bacharane. Yaw risibu as. Phone tau da bi yade. Hello? Henthoi? Kai leirage? Aigi chemistry ki light to yawramdre. Horen nangna tuition lakpada. Oja manglengmida changaga khara lawrauka. Ai thanda changba taliba. Changdaba yaroye, please. Hayeng class te pudaba yadabne. Ai oja manglemgi macha nupado yam hainade. Oh, fare do itaradi. Ai lawrage ko dudi. Ai makhoigida changba tanbai ni saunu ko. Horen ai oja tomba yumda lakani. Aduda thingnarase ko ibani. Oh, adudi adai dum thingnarase ko horen. Ado nangbu kai tawramno. Akhoi baso hoidagi tholakpani. Oh, fare adudi. Horen thingnarase ko adudi. Bye. Ima! Hey! Kaino ngawbra? Kaino pano? Namitu kadai di nga chatke? Lambi sibu noi napa lera thambain kholaba?
ꯌꯥꯔꯣꯏ ꯑꯩꯗꯤ ꯁꯤꯡꯉꯣ ꯍꯥꯏꯁꯤꯅꯤ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯊꯨꯒꯥꯏꯕꯅꯦ ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯁꯤꯡꯒꯦ ꯑꯗꯣ ꯅꯪ ꯐꯣꯟꯁꯦ ꯀꯩ ꯐꯣꯟꯅꯣ ꯀꯌꯥ ꯄꯤ ꯐꯣꯟꯅꯣ ꯑꯁꯤꯕꯨ ꯀꯩ ꯇꯧꯔꯅꯣ ꯀꯩ ꯇꯧꯔꯒꯦ ꯅꯪ ꯉꯥꯏꯕ ꯉꯝꯗꯗꯅ ꯑꯩ ꯑꯣꯏꯅ ꯂꯥꯛꯑꯕꯅꯦ ꯀꯩꯅꯣ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩ ꯊꯦꯡꯈ꯭ꯔꯦ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯁꯤꯗ ꯌꯣ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯆꯠꯈꯤꯕꯁꯦ ꯌꯦꯡꯉꯒ ꯂꯩꯔꯤꯔꯥ ꯍꯦ ꯇꯧ ꯉꯝꯕꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯄꯦꯔꯒ ꯑꯃꯨꯛ ꯂꯩꯗꯨꯕꯣ ꯍꯦ ꯄꯨꯛ ꯐꯠꯇꯕꯤ ꯅꯍꯥꯟꯈꯩꯒ ꯍꯥꯏ ꯂꯥꯛꯇꯦꯅꯦ ꯌꯥꯝ ꯇꯧ ꯉꯝꯕ ꯖꯥꯠꯅꯤꯅ ꯅꯪꯗꯤ ꯀꯗꯥꯏꯗꯩꯅꯣꯍꯦ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕꯅꯤ ꯍꯥꯏꯔꯒ ꯇꯨ ꯌꯦꯡꯉꯨꯁꯦ ꯍꯩꯃꯥ ꯀꯩꯗꯧꯕꯁꯤꯗꯤ ꯀꯥꯟꯅꯗꯦꯁꯦ ꯀꯩꯃꯤꯡ ꯀꯧꯒꯦ ꯀꯥꯏꯗꯩꯅꯦ ꯍꯥꯏꯒꯦ ꯈꯪꯗꯦꯍꯦ ꯍꯧꯖꯤꯛ ꯎꯅꯔꯤꯗꯨꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯔꯒ ꯆꯤꯟ ꯈꯨꯊꯤꯁꯤꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯏꯕꯦꯝꯃ ꯅꯪꯒ ꯂꯣꯏꯅꯒꯗꯕ ꯍꯧꯖꯤꯛ ꯎꯅꯔꯤꯗꯨꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯊꯦꯡꯅꯔꯒ ꯄꯤꯒ ꯇꯥꯏꯗꯨꯅ ꯀꯩꯒꯤ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯝꯃꯕꯣ ꯑꯁ ꯅꯪꯁꯤꯃ ꯋꯥꯏꯍꯦ ꯐꯔꯦꯅꯦ ꯐꯣꯟꯗꯨ ꯌꯥꯗ꯭ꯔꯗꯤ ꯀꯝꯇꯧꯅꯤ ꯇ꯭ꯌꯨꯁꯟꯒꯤ ꯅꯣꯠꯁꯤꯡꯗꯣ ꯑꯗꯨꯗ ꯌꯥꯎꯈꯤꯗꯥꯏꯅꯦ ꯁꯤꯡꯒꯦ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯑꯁꯦꯡꯕꯒꯤ ꯁꯤꯡꯗꯣꯏ ꯖꯥꯠꯂꯥ ꯈꯪꯗꯦ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯎꯍꯧꯋꯦ ꯑꯣꯏꯗꯕ ꯉꯥꯡꯒꯗꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯁ ꯀꯅꯥꯅ ꯈꯪꯅꯣꯗ ꯑꯩꯁꯨꯅꯦ ꯐꯣꯟꯗꯣ ꯀꯥꯏꯕꯗꯨꯗꯅꯦ ꯈꯪꯍꯧꯗꯅ ꯄꯤꯁꯦ ꯍꯦꯛꯇ ꯇꯥꯈꯤꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯇ ꯏꯀꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯀꯥꯏꯔꯨꯅꯨꯍꯦ ꯐꯣꯟꯗꯨ ꯀꯥꯏꯈ꯭ꯔꯁꯨ ꯃꯑꯣꯡ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯐꯪꯂꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯔꯣ ꯆꯠꯂꯣꯍꯦ ꯅꯪꯁꯤꯃ ꯋꯥꯏꯍꯦ ꯑꯁ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯣ ꯑꯁ ꯊꯦꯡꯀꯥꯟꯁꯤꯗ Ngasigi topic electric line of force. Nakoi masi mamangda hana takrabra. Okay, let's start for today. Electric line of force. Do you have any doubt? Sir, asigi line je kaidaki kaid line no. ꯍꯩꯃꯥ ꯍꯥꯏ ꯂꯥꯛꯑꯣ ꯊꯨꯔꯣ ꯀꯩꯅꯣ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯉꯤꯁꯤꯕꯣ ꯅꯣꯏꯁꯤꯗꯤ ꯑꯉꯛꯄꯅꯤꯍꯦ ꯏꯕꯦꯝꯃ ꯐꯣꯟꯁꯦ ꯌꯦꯡꯉꯨꯁꯦ ꯏꯕꯦꯝꯃ ꯐꯣꯟꯁꯤꯗꯤ ꯀꯩꯗꯧꯔꯕ ꯏꯃꯥ ꯁꯤꯗꯤ ꯀꯩꯗꯧꯔꯕ ꯑꯁ ꯇꯜꯂꯤꯍꯦ ꯅꯣꯏꯁꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯃꯥꯅ ꯄꯨꯡꯑꯞ ꯅꯣꯏꯁꯤꯕꯣ ꯌꯥꯔꯦ ꯆꯥꯛ ꯆꯥꯎ ꯏꯕꯦꯝꯃ Here is the position of point P, and here is always positive take charge. May I come in, May I sir? come in, sir?
Yes, come in. And here it is surrounded by fill line. Have you seen all? Look here, electric line of force. It is the path in an electrostatic field along which is a unit positive charge would move if it is free to do so. Kayno nang tawid ba? Kailangan Hey, Kari na to isina. If it is free to do so. Papa sinjalose. Kadayno piro? Si hana phazana sinjalo. Kamay uhudrijano na igi to ba? Angakpani he masuba phone do pukai kai ngi tade. As ai singa sidi thangmaiben polem ne kai gi larim biugna bai do ra male. Haima, hala amaline. Kaino magi waking nga sidi onthok nangan haleda. Ay siyang gumagtalon biruhige. Mapiga tangi kapadana panabunung sine. Haima, isabu ngawdurabo. Nathanda noidubu kaidawragene. Ima, uhaude ai kaino masum ningsingakpa. Hoi hoi, ningsingu. Imadine ngaiba ngamdrabaniko. As ikoi masidi kangraponi mini kai ngai sida. Lao. Sangom sembiramage ko. Hoi ma. Mocha. Nangna waking sapase imadi yamna singnare ko. As ikoi masidi Moiba, sa. As, moiba, kaino toidubo? Ngasise, nang yam phajeibo. Aina nama puduna silakpa numito, yam ningsingle. Haima, yami kaidena, ngasa pakhang pharakan sida. Silao. Lao. Ay mangdam telepo. Ay michina penam to yenge. As, ngawrida na sidiya. Nungsiba asdi sahida leba natedana. Midam to silase.
ngamoi chalo talle Say, amutan na ba? Mi kana sila ba? Sakin mga tangni. as moi ba talle da Matangay ko ba? ushilagi se Ang to hydri pa bang to kinuko. Appetite. as isa pa khang bhara bane khoi si chang na batawras la chaksa na ba Matangay ko ba please? Koi maji ne kadai legar jano. Ima! Ima! No! So bata rahe thoris. Tomcha! Talao! Bay number 64 do, sim the beer law. Say. Khang hau de lak laga karigi safu do pirari Pangal kalli chau thok luinga sidi kari oirava Mit yeng du na fajin khare khon thok tu de sum hat kre Phao halli aibu num shiva uduna sum leiningli Potomba. Hello, Mocha. Nangju phone ka suktaw torokti ko. Yumdaro, lakpa ya bro. Hoi, yumdani. Lao. Ai ngai ramage, khar thru lao ko. Hoi phare, leramo. Yumda changa ga ne, isa se fresh tok thola ge ko. Lao, thame. Potomba. Mocha! Ito! Ado, ai wari ma hogdo ning lera mine haba. Kay lege? Nupi ma lere, leisabi ama. Ay giro? Chalo he, ai gini kaino. Lore, nang sumomong yam tawar bijani tabak tawude. Kai de no da ita. Kokse, chak leisu. Tawpham gam ta khangdre. Tabak tawre na ko, chawna na mai da tachilo. Tiin faza adom, loi kiel adom. Hoini, thele sini ita. Doctor ki dress tu ne, fibam tu ne, tiin posta adom. Nang si suba ita. I'm serious man. Nang bo, nupi gam ta koi rai ta nang bo. Khangde bo. Ahan boy na ma thingnei sinei su. Phare phare, adudi ain thokpam sin tawni ne. Aduna bu nanga tanagen lai sini. Thajadana yam tawar bijani mi macha. Kok loi chak tore da. Chawno, ai leisidi. Adudi ai chalukige. Walking chatting mana khangamdre. Lao, thindo lo. Hoi hoi. Electric line of force, it is the path of an electrostatic field along 마서 이쁘런 거니 또 까이 탐 걸잖아 마서 이쁘런 거니 왜 tuition 잡아다 아베 Tamo ko rije phone gi shoi no ram gane. 닝티비 Asengba hayu ready tamo gi kin jaw du soi dre. 따라이다 Kaino khamba?
ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯦ ꯉꯥꯏꯍꯥꯛꯇ ꯌꯦꯠꯂꯨꯈꯤꯅꯨ ꯇꯧꯔꯗꯝꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤ ꯑꯁ ꯀꯩꯅꯣꯅꯦ ꯈꯨꯝꯗꯣꯏꯁꯤꯕꯣ ꯑꯁ ꯑꯩꯅꯕꯨ ꯇꯧꯔꯗꯤꯕ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯆꯠꯂꯣ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯨꯁꯣ ꯐꯣꯟꯗꯣ ꯃꯥꯅ ꯄꯨꯔꯝꯒꯅꯤ ꯉꯔꯥꯡ ꯇ꯭ꯌꯨꯁꯟ ꯆꯠꯄꯗ ꯑꯗꯨꯏ ꯍꯪꯒꯦ ꯇꯧꯅꯤ ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯀꯩꯒꯤ ꯐꯣꯟꯅꯣ ꯌꯥꯔꯣꯏ ꯆꯠꯂꯣ ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯉꯥꯛꯇ ꯄꯥꯔꯨꯁꯣ ꯈꯥꯏꯔꯤꯕ ꯁꯦꯝꯁꯦ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦ ꯑꯁ ꯏꯃꯥꯁꯤꯃ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯗꯤ ꯇꯥꯃꯣꯒꯤ ꯀꯤꯟꯖꯥꯎꯗꯨ ꯁꯣꯏꯗ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯕꯦ ꯉꯔꯥꯡ ꯇ꯭ꯌꯨꯁꯟ ꯆꯠꯄꯗ ꯑꯩꯒꯤ ꯐꯣꯟ ꯄꯨꯔꯝꯒꯅꯤ ꯀꯗꯥꯏꯅꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯁ ꯉꯔꯥꯡꯗꯣ ꯇꯥꯃꯣ ꯍꯦꯟꯊꯣꯏꯅ ꯃꯥꯒꯤ ꯁꯤꯟꯕ ꯅꯪꯍꯧꯗꯕ ꯃꯦꯠꯀꯤ ꯅꯣꯠ ꯈꯔ ꯁꯤꯟꯒꯦꯅ ꯄꯥꯏꯍꯧꯔꯦ ꯑꯁ ꯂꯣꯏꯔꯦ ꯅꯣꯏ ꯄꯥꯔꯇꯤꯁꯤꯔꯨꯕꯀꯣ ꯅꯤꯡꯊꯤꯕꯤ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯅꯦ ꯃꯥꯗꯤ ꯑꯣ ꯀꯥꯏ ꯆꯠꯈꯤꯒꯦ ꯑꯌꯨꯛꯁꯤꯗ ꯈꯪꯗꯦ ꯑꯩꯁꯨ ꯀꯩ ꯂꯩꯔꯦ ꯑꯌꯨꯛꯁꯤꯗ ꯅꯪꯗꯤ ꯑꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯅꯪꯂꯥ ꯍꯦꯟꯊꯣꯏ ꯍꯥꯏꯁꯦ ꯑꯩ ꯅꯤꯡꯊꯤꯕꯤꯒꯤ ꯗꯗꯥꯅꯤ ꯑꯣ ꯇꯥꯃꯣꯔꯥ ꯑꯩ ꯇꯝꯅꯥꯅꯦ ꯑꯣ ꯋꯥ ꯑꯃ ꯍꯪꯒꯦ ꯅꯤꯡꯊꯤꯕꯤꯒꯤ ꯐꯣꯟꯗꯨ ꯀꯅꯥꯅ ꯄꯥꯏꯈꯤꯒꯦ ꯑꯦ ꯑꯩꯗꯤ ꯈꯪꯗꯦꯅ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯏ ꯐꯣꯟꯗꯣ ꯈꯪꯗꯦꯗ ꯑꯁ ꯁꯤꯗꯤ ꯃꯑꯣꯡꯅꯦꯍꯦ ꯗꯣꯟꯗꯣꯟꯅꯦ ꯂꯥꯎꯔꯗꯅ ꯃꯁꯛꯁꯦ ꯑꯗꯨꯝ ꯐꯖꯔꯤ ꯀꯩꯕ ꯀꯩꯝ ꯍꯥꯏꯗꯦꯗ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯍꯦꯟꯊꯣꯏ ꯍꯥꯏꯗꯨꯅ ꯀꯥꯏꯗꯒꯤꯅꯣ ꯑꯩꯗꯤ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯍꯦꯟꯊꯣꯏꯅ ꯅꯥꯒꯥꯔꯣꯝꯗ ꯂꯩꯕ ꯆꯥꯗꯣꯡꯗꯒꯤꯅꯦ ꯐꯔꯦ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯉꯥꯎꯁꯟꯅꯕ ꯌꯥꯗꯦ ꯅꯈꯣꯏ ꯍꯣꯏ ꯗꯗꯥ ꯑꯗꯨꯗꯤ ꯑꯩꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯣ ꯐꯔꯦ ꯆꯣ ꯑꯁꯤ ꯅꯨꯄꯥꯁꯦ ꯃꯁꯛꯇꯤ ꯐꯖꯩ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯍꯥꯏꯔꯔꯣꯏꯗ Bye-bye. ꯐꯔꯦ ꯌꯨꯝꯁꯨ ꯈꯪꯉꯦ ꯄꯥꯏꯔꯣꯁꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯤꯡꯊꯤꯕꯤꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯈꯪꯗꯦꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯀꯥꯏꯈꯤꯕꯗꯨꯗ ꯃꯌꯥꯝꯕꯅ ꯆꯩꯔꯝꯅꯤ ꯑꯦ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯅꯠꯇꯅ ꯁꯣꯏꯈꯤꯕꯗꯨꯕꯨ ꯈꯪꯗꯦꯗ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕꯗꯨꯗ ꯃꯌꯥꯝꯕꯅ ꯐꯣꯟ ꯄꯥꯏꯅꯨꯅ ꯆꯩꯔꯝꯃꯗꯤ ꯀꯅꯥꯅ ꯃꯥꯒꯤ ꯃꯌꯥꯝꯕꯅꯦꯅ ꯀꯣꯌꯦꯛ ꯆꯣꯡꯕ ꯑꯃ ꯂꯩꯕꯗꯨꯗꯤ ꯈꯝꯕ ꯍꯥꯏꯗꯥꯏꯅꯦ ꯃꯃꯤꯡꯗꯣ ꯑꯣ ꯈꯪꯉꯦ ꯉꯔꯥꯡꯁꯨ ꯃꯈꯣꯏꯗ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯆꯩꯔꯤꯅꯤꯅꯦ ꯏꯕꯦꯝꯃ ꯀꯩꯒꯤ ꯆꯩꯕ ꯅꯉꯣꯟꯗꯗꯤ ꯑꯣ ꯈꯪꯗꯤꯌꯦ ꯐꯣꯟꯗꯣ ꯍꯦꯟꯊꯣꯏꯅ ꯄꯥꯏꯔꯒ ꯍꯪꯉꯛꯄꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯤꯡꯒ ꯌꯥꯝ ꯄꯜꯂꯛꯈꯤꯕꯅꯦ ꯑꯁ ꯑꯩꯈꯣꯏꯅꯁꯨ ꯅꯠꯇꯅ ꯈꯝꯕ ꯍꯥꯏꯌꯦ ꯃꯃꯤꯡꯗꯣ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯁꯨ ꯐꯅ ꯅꯨꯡꯁꯤꯔꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯃꯥꯟꯕꯤ ꯅꯪꯕꯨ ꯅꯨꯄꯥꯗ ꯅꯨꯡꯁꯤꯅꯕꯒ ꯍꯩꯕ꯭ꯔꯣ ꯏꯁ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯐꯅꯗꯝ ꯅꯨꯡꯉꯥꯏꯔꯦꯗ ꯅꯪꯁꯤꯁꯨ ꯍꯦ ꯐꯥꯒꯤ ꯇꯧꯕꯅꯦꯍꯦ ꯑꯗꯨꯅꯦ ꯍꯥꯏꯕ ꯃꯈꯣꯏꯗ ꯆꯠꯂꯨꯁꯦꯔꯥ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯇꯣꯛꯑꯁꯦ
ꯑꯦꯁꯥꯏꯟꯃꯦꯟ ꯏꯒꯗꯕꯁꯨ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯗꯤ. ꯅꯪꯒꯤ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ. ꯍꯣꯏ. ꯑꯩꯁꯨ ꯁꯕꯃꯤꯠ ꯇꯧꯕ ꯅꯪꯂꯔꯣꯏꯅ ꯄꯥꯈꯠꯂꯤꯕꯅꯤ ꯕꯦꯝꯃ. ꯃꯥꯒꯤ ꯐꯣꯟ ꯊꯨꯒꯥꯏꯔꯝꯕ ꯅꯨꯄꯥꯗꯣ ꯑꯍꯟꯕ ꯑꯃ ꯂꯩꯕꯤꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯕ꯭ꯔꯣ? ꯃꯣꯏ ꯇꯥꯃꯣꯗꯤ ꯈꯪꯂꯖꯥꯠꯂꯣ? ꯑꯗꯣ ꯏꯕꯥꯅꯤꯅ ꯈꯔ ꯖꯥꯠ ꯍꯥꯏꯖꯜꯂꯒ ꯃꯌꯥꯝꯕꯅ ꯆꯩꯗꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯔꯗꯤ ꯌꯥꯔꯣꯏ. ꯍꯣꯏ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯐꯝꯒ ꯑꯝꯇ ꯈꯪꯉꯔꯣꯏ.